PM na leibak ni fugani thoidi koirure Manipur di satri Malik Arjun Prime Minister Narendra Modi gi malem gi leibak ni fugani thoidi koirure du haujuk papa Manipur di satri haina yaling da phungtok pagloina BJP amasum RSS na Indian Constitution semdok yaro haina Congress ki President Malik Arjun Kharge na phungtokre Karnataka gi Sai shuru da pangthok pamiyang mi pamam saruk gyara duna Congress ki President Malik Arjun Kharge na BJP bu saira duna hai India gi awang nung pok state am oiriba Manipur sahi anirom kangluk irang amadi ungkhatna ba lairiba si lengak pairiba BJP na lusina na bohonati madu gi mahuta Prime Minister Narendra Modi na malem gi lepak ni fugani thoi sin bathuna koirabasu Manipur ngasi phawu satna lairi hari Maoist lalhauba taru hatkre Sarisat ki Narayanpur district haukiba hingna security force na anti-Maoist operation sathabada Maoist lalhauba taru hatkre hari security force sathakiba operation adu Narayanpur district ki Abuzam region da laiba asukpa umangani mafamadu da Maoist lalhauba singa thengnarakpadi akan mamon khuthokna kibani hauji security force na hariba mafam sida makata na operation sathabaga loina hauji power AK-47 SLR rifle pokhaibi yaba polam sing yauna Maoist lalhauba singa duna sejunara tuan polam kya recover tawngam le hari Mizoram Park Susampur gi seng singlam batokre Manipur khumja English singa niga kungo humdoi gi me humdi gi horoga satharakli irang Ashina Mizoram Park Susampur amasum atai district khara gi seng singsilamba du tokre adumenama Mizoram da lanjena duna lairiba IDP singi damakta di seng sing pi higani hari Manipur gi irang ashina Susampur seng singsilakpa yadabadagi Food Corporation of India FCI gi Aizol Divisional Office na Susampur gi seng asi state atudagi singhalamane dubo FCI gi Aizol Division Office Susampur gi sing pirambadu makhatana pirakhidabane hari Thadau Tribe Council sasinaba lumni TIM Thadau Tribe Council General Headquarter asi sasinaba lumni haina Thadau NP Manipur na thadorak wasior amana phongdorakli shawladun hai Thadau Tribe Council hariba sasinaba lup asigi masana masabu president ni haijaba YT haukipna UNC gi president na Susampur kangpokpi samnaba lambi sembi gi matana wakhum sing phongdorak pathengnare shawladun makhatana hai Thadau Tribe Council General Headquarter asi Thadau NP Manipur na masa khangde amasung makhoi asi Thadau NP Manipur yawbulup sanati ma CTS Ladkhok se haukip kauba education S department ki makhada oza oiba miyo emana sem sagayam sum militant singi samnaba sasinaba amadi Kuki supremacy ki wakhalonda thaudang singbu pusina na bohona bane hari makhoi gi siroladuna yellow proof am oiriba thadau gi lone culture identity punama namtharaga thamna bohona bagi thawung sathari asigumba masana masabu lusingba saba miyoi singa sigi samjin sanjin mong sidagi United Naga Council Naga Hoho Maitai Jaumi Marna singba phurup singi asum bakhanba miyoi singna nakshin bagaloinana anti Naga anti Maitai anti Jaumi anti Mizo amasum anti thada oiba thabak thawung kya masagi oijaba kharagi damak leptana satharakani haina phungdorakli Kangla Pagi editorial ma'am na thamjari India government Manipur PR series oina thamjilakhiba Manipur India ki phipa nung tindringai de sahi sa kya maning tamba ningthau pan maleba oirakhi Manipur maning tamba leba am oirakhi ba sahi lising manga henbe ki puari lairi dubu aka akum nai lengak lon gi khongsata amuk maning tamba mangba amuk maning tamba hanjin be gi khongsat ki manung sana English amaga samapan ga nifu ga mapan Manipur bi India ki phipa nung nam tin tin khi Maning tamba laibak Manipur India ki phiba nung tin khraba matung laiba sigi hanthaba thaki union territory gi thakta lerakhi masi English amaga samapan gi yankhai ke tareta Manipur Territorial Council Act 1958 ki matungina part C state ki mohot union territory on ki bane English amaga samapan ga humfu go humdoi da Territorial Council bu assembly olakhi Territorial Assembly gi ani suba election 1960 gi February taragamapan kundai pangtokhi sai sigi March kunda Mairemam koireng na minister oiba council of minister wasak loki adubu koireng na minority ta aduna longjam thambau na English nga maga samapan go humfu ga tare ki October taraga humdoi digi October kun ga manga phawba numit taraga ni thik ka minister oi sai sigi October kun ga manga digi February taramapan phawba president rule thamki India government state asita ihan hanba president rule thamane English nga maga samapan go humdra ki August taraga humdoi ihan hanba oina maribak ningbu singi numit patriotic day tharong hoki ani suba president rule October taraga taruk tegi March kun English nga maga samapan go humdra ga ni thoi phawbu thamki loinana English nga maga samapan go humdra ga ni thoi ki February kun nga mathoi da Manipur statehood phangba ga loinana BK Nehru na governor oiki
ahum suba PR 1973 gi March kunga nipan gi March ahum English amaga samapan gu humdra ga mari phawbo thamki English amaga samapan gu humdra ga manga gi June kunga manga da India pumur emergency thamki state asida PR lenga mathang mathang thamrakhi bagi makha tarak poina English amaga samapan ga maudra ga nithugi January 3 gi PR thamki English amaga samapan ga maudra ga humdo gi December 13 gi numidang pung mapan makhai digi tare suba PR thamki loinana English ani ga amada Radha Binod Koizam na February taraga mangadi ki May kun mathoi phawba minister oiki adubu June ani dagi PR thamnaki India government na makhoi gi lengak lon gi thawai pangba khudong sana ba honadun state asida PR thamjin megi khongthang singi manungsana BJP gi NBR na lusingba lengak ki manung haukiba sahi English ngani ga kungo humdoi gi May ahum digi sin Kuki zau narco terrorist na separate administration demand ga mari leinana landara khibigi wathoka mari leinana se minister na saliba sahi edu gi February mapanda resign tawbudi gi tha asima ki tang taraga humdoi da state asida taraga mathurak suba president rule gi saitheng miyam na haujik su mayunari mainland India matam gi lengak lon gi supli pairakhiba tuan political party gi lusing basingna state asida series oina PR thamjin bagi thawong sing leptana sathari ba miyambu nongmai sindol da hagot kangkhat pangamdana ba namthaduna thamna ba dictator gi thoksil ni haibada haimama thoklaroi center amasum state ani gi lengak lon gi supli party basingna state asida matam gi tholak miyam gi issue bu oiro political gi ba crisis lerak matamda matam sana democratically waroshin purana bo hona bagi mahutta central government na PR thambagi thawong sing satharakpadigi miyam gi mafam da penda ba madi langtak na bo wang lerak libasdi India gi lusing basingna Manipur gi miyam da akhaba mi yeng libagi maram karigino Manipur bi India gi phiba nung namtin tinsin han khraba matung leba asigi mapung phaba citizen oina yeng mangamdriba sigi hidden agenda ama leirabra haibasini India government Manipur president rule thamningma matamda hekta thamjin bagi thawong asi center na state asigi miyam lumna lawda bagi thawong ni Village volunteer sing protection PB na ba governor taksin khre village volunteer arambai tengol amade national sovereignty ngak sian bigi thabak toriba atai volunteer sing bunga pi sanbi na ba human right International Federation ki maikedi gi Manipur gi governor Ajay Kumar Bala da sirol ama piduna taksin khre Human Right International Federation ki maikedi gi governor da pisin ki ba sirol aduda narco terrorist na border lansilaktuna Manipur thugai na bhonar gliba sida national security amadi sovereignty nga na ba village volunteer arambai tengol amadi atai volunteer kya na kathoktuna laklibani Village volunteers singa sina thawai kathokpa pamudana mapan gi force singi makutta gi Manipur gi territorial integrity kanna ba madi lamdam masigi gelo mi sing kanjana ba hinung thil khaidan angam ba thakta ngak sin bagi thabak tawduna lakli makoina tawri ba thaba si Indian Constitution gi article 51 gi yamna nakshina thabak sini article asina leba sigi mipum khudimak leba sipungak sina bagi mathau lei haina palli laibak thibadi asigumba volunteers singa sibu Pha punbigi thabak sing sa tharak pa sini maram asina makoi bu pha punbigi thaba asi tawhan bidana ba thabak lokhat piyo volunteers sing asigi marakta ayaman thokli bi irang sita imung munung leikidaba madi yum mang tak han kiba kaya ama yauri bani maram asina makoi bu psychological amadi social trauma kaya leiri ba sitagi rehabilitation tawna ba thabak sing lokhat piyo amadi leikidaba volunteers sing imung munung da lenga na matik san ex gracia gi sanpam pbu haina su governor taksin ki Maram asina volunteers singa subu phaba madi makogi mathakta legal action lawbigi thaba asi lephanna ba mari lena ba authority singa poktak pibiu volunteers singi marakta leikidaba singi imung manungda es gracia matik sana pibiu hainasu governor taksin ki asumba khangdana kanagumba khrana insilaga hahenba mali el thoiba Waiton Tespur lambi ase phibam phatna leire haina social media khuthangna phongdoki ba wapam adu miyoi khrana insilaga henba mali Asumba khangdana aranba wapam sandokpi ganu haina khundrapam ACG MLA PWD nominee L thoibana phongdorakli loinana ACC gi manung saliba Waiton thongkhongdagi Tespur phawgi IBR post hole sing athuba mensilagana haina thamlakhi Waiton gi ward number ahiba Brajendro amadi Tespur gi ward member elangma Premjoina phongdokhibada miyambu yaningdaba phongdokloduna L thoibana Waiton da pawmising unaba amada hai Waiton thongkhongdagi Tespur phawbagi kilometer 1.7 lom sangwala MSC laikai sida leiriba miyoisingna subcontractor oiduna laikai sigi local development association youth development association youth development council amadi Prince Club ki miyang makhara semkibani
lambi asi siemba horakpa matamda heavy vehicle sadokishin tawbana maram oiraga sahi phana satpa ngamloi haibagi matangda okhal taminaba laikre lambi sem sabagi thaba asi lupa lakh 50 rongi estimate sem gibani aduba lambi sembagi sanpam hauju phau mapung pham phangdri lambi sembada pothole gi sanpam yaudrabasu laikai miyam gi khalaga pothole sing athubuda mensilaga neki pangai digi nepali sing ta phau gi lambi asi machine sisinaraga lambi semki haba wapama ma lakliwasi public interest thagali adubo machine thariba lambi si hokiba mapung kayada kaiba hore one member projendro amadi premjoina waiton thongkhongdagi tespur phawgi lambi semgi thabakta hena haningbagi yengsilibra haba wapam thamladuna khundrakum kendrigi atopa mafamsingda lambi semliba singa dusu yengsinbiu kendra sidi hena phaba lambi thong lehanna thaudang lomina saikhi Tentana sumna miyamna thamjaramge duga hausukoinadi miyam paus matase lusinjarage amasum makata ba anauba update miyam punanga mina sian channel sigi meketigi myang phamda makata na thamjari